feedback channel na tabiriba khwai tarabu charamna sindabag loinana ngasi November di tang mari kumja lisingani kumna thoi sagol chanumit ki kundin bapaw lobirasi India na puthokpa COVID-19 ki vaccine Covaxin bu World Health Organization na approve tawkre atop country singnasu vaccine asibu recognize tawkre haina paw gi likhuna mana hairi Covaxin vaccine bu World Health Organization na approve tawrakpada Uparashtrapati M Venkaiah Naidu na harauba phongdokre Delhi da numit 12 COVID-19 na maram oiraga mi ama fawba sikhidri pung kunmari da subnagi case nifumathoi khak thengna ki aina health department ki thorakpa cherol amana khangalakli excise duty hanthalakpana maram oiraga petrol amasung diesel gi mamal hanthaba yana leire Prime Minister Narendra Modi na Indian Army ki jawan singa Diwali ki harau kumai punna saruk yaminagadori Bharat ki cricket team bu anoba thak amada pukhatnaba Rahul Dravid bu team gi chief coach oina khankre Rahul Dravid bu asumna Indian cricket team gi coach oina khalakpasida hana ki team captain oiramba Saurabh Ganguly na su nungaiba phongdorakli ningsingba yai madudi Ravi Shastri ki matungda Rahul Dravid na team coach oigadoribani Tripura da thokiba hingsa gi thodok ka mari leinana National Human Rights Commission na Tripura gi Rajya Sarkar dagi report ama pikhalakna bahaikre ka henba Hinduttabadi Kanglup kharana Muslim singi masjid kaya thugai khibagi thodokta report asi pikhalakna bahairakibani ningsingba yabadi Durga Puja gi matamda Bangladesh ta thokiba hingsa gi thodok aduga mari leinana atamna Tripura da Muslim singi mathakta miot minai chatharakpani ningsingba yai handaksu Supreme Court ki lawyer karana hingsa gi thodokpham da chatuna ground report amasu media da phongdokre handak talau thokiba NEET 2021 gi result ta Kasar lamdam gi masim likraba Pangalak-tagi Saida Nargis na apunbada mark samri ka humputra mathoi phanglakpada maikai kayadagi harauba phongdoknarakli Saida Nargis Sabormena da leiba Sahabuddin amasung Kusum Leibibi gi masaningolni class 10 fawba Manipuri medium da tamkhibi Saida Nargis na asumna mai paglakpasida Assam Manipuri Muslim Youth Front ki maikai dagi harau nungaiba phongdoknarakli Directorate of Veterinary and Animal Husbandry Service ki makhada Manipur Public Service Commission na loba Manipur Veterinary Service ta Sa Almas na manga suba position phangduna mai pakre Sa Almas Khetrigao Nongjai Leikai dagini Haukiba pungkun marida Assam da COVID nanaduna mioi mari leikhidre Anoba positive case chani gombo trataruk phangki airi apunba test tawkhibagi masingna kuntramapan listing kuntramapan chatruka yangkai tareni positive oibagi chang chada shuna dasamik tare shuna oikhi United People's Party of Assam UPPA ki lusingbo ama hekna Assam gi cabinet minister oiramlaba Abdul Muhib Mazumdar ngarang taibang thadokre yum jagai sanumit ki ayukta Guwahati Medical College ta masagi chahi marfu mapan suraba IMDT Act ki architect ni haina sukhangnariba luchingba asigi thawai hakchanga khainaki tam ahumlak hailakandi constituency dagi MLA oina suka ki hairi luchingba asina leikhidabasi parak tampak ki chauna mangjaba amani haina Assam ki Chief Minister Dr. Himanta Biswa Sarma na hairakpaga loinana awabasu phongdokre feedback channel na amuka hanna mayambu ikai khumnajabaga loinana channel asibu like share amati subscribe tabiyo